Chia seed amade chenghi yansinaduna face mask semlaga maida tairabade blackheads amade tukhong funjinba fahanbata natana kuchu kumen maksinba fahali haina akhang ahi singna haide akhang ahi singna piba report amagi matung ina unsada leiba blackheads ase tarai na manghan bangamdaba mi ayambada thengnaganba unsagi isu amane isu ase chia seed amade chenghi yansinaduna face mask oina sizinarabade kharam makhai kokhan mangami haide chia seed da antioxidant amade omega 3 fatty acid yaube masi tingduna thamlabade nang lauba mahi olai mahi asi maida taibana maigi unsada leiramba blackheads dead cell amade amot akai lawthoktuna ing lauba thot nobo unsa ohele chenghi da kuchu kumen nga thokhanba inflammation hanthahanba tukhong lawthokpagi chang hanthahanba mahing haying mathi leiba kokhan mangamba amade unsada leiba dead cell sing adu lawthokpa ngamba enzyme yaube maram aduna chenghi da chia seed pungkhai ama tingduna thamlaga maida face mask oina tairaba matung minute kun thamduna mai ta thokpana unsadagi blackheads dead skin amade amot akai lawthoktuna masek mangal thokpa thot nauba unsa ohele haina akhang ai singi report asina makha tare